ngasi numida waram phung ki batungan tungan manipuri sipung singdigi maruebi pausing myamna thamjegi ahan bada kanglai paki maira news tagi lokhusaraga se minister berena lusingduna manipur gi yumthong gudingda hargar tiranga pangthonaba BJP gi mapangal kangkat hananaba mifam phamkhre BJP Imphal East na sinduna lebak ningbu isai sangnamnaba pangthokre Kanglai paki maira news tagi lokhusaraga azadi ka amrit mahosab ka mari lainana barat ki yumthong kudingda hargar tiranga pangthoknaba pandamda ngasi minister N berena madi BJP Manipur Pradesh ki president Sarda yauna hotel Imphal BJP Manipur Pradesh ki workers ngi mifam pangthokre thauram madu BJP gi karyakarta kya sawyaki thauram gi sarwam oina BJP bu mapangal kangkat hanbaga loinana national Boot Empowerment Campaign ki makara pekhet kadaba thabak thorong kya gi matangna khanaki nakala maromda BJP Imphal East District na sinduna hargar tiranga amadi India na nikha tamlakpa sei humdraga mga surakpaga mari leinana ngasi Jawaharlal Nehru Dance Academy Imphal gi auditoriums hall state ki thakta lebak ningbu isai sangnamba pangthokre thauramadu BJP Manipur state ki president Sarda Mohud minister Y Kemsan lamlai kendra MLA KS Ibomsa BJP Manipur ki president and Nimbas amadi BJP Manipur ki general secretary T Premanandana Singhmana president member wina sargaki amasum patriotism national integration amadi nationalism yumpa muiduna pangthoki bi isai changdam naba aduda samre rapam nabasarma RK Gyanranjan amadi Jugeshuri na jas oiduna pangthoki thoram aduga mari lainana BJP Manipur state ki president Sadana hai Manipur ki artist sing asina thengnariba awaba kya khangbiduna se minister ki artist sing tengbang hawdoktuna mateng pangbaukre lepalaitana makhatana pangbe ba mateng pangna ba khanari laklibe India ki Independence Day gi thorom amapung fana pangthokna ba yum na masu ohum gi phiral pehenduna amatu oina punna leminasi hainasu magna phungdoki amaromdana athingba thanglamba mobile data service ngasidigi lakthokre state asida Pamdaba thaudu wathok sing thokdana balengana lokalapa section thorangi saram oina state sinba thuna numit mangani mobile data service athingba thamlaba du ngasidagi lakthokre loinana makhata na athingba thamlarui haina Manipur lenga ki special secretary home gi thopuriba Gyan Prakash official observer amat ngasithokre Sirol sigi matungina state asida leiriba phiba masi phagalakpana maram oiraga athingba si lakthokpani aduna mausagumna miyamna ngasidagi mobile data service ki khudongchaba phanglagani haide henasu pausna palakli makasa tarakpoina topa pawmana haiboxing sangbu sports ecotourism park ki thakta MLA karam siamna semgatuna miyamna khusinakre Matam kuina phibam soktuna mamingtagi oina leiramlaba Manipur gi puari gi saguna tunu laklaba haiboxing sangbu ecotourism park ki thakta langthabal kendra gi MLA karam siamna semgalaba matungna ngasi miyamna khusinakre haiboxing bu miyamna khusinabagi thoram sikamari leinana MLA karam siamna phungdokibadi matam kuina phibam soktuna leiramlaba haiboxing sangasi magna MLA oiraglaba matungdagi akan mamiyeng sangduna mahuksagi saktamda hanjilangnaba honaduna ecotourism park amagi thakta semgatpa ngamkhibani haina phungdoki magna makhatana hai state asigi assembly constituency kudimakta park semgatnaba lengana lawkhibu warep ki matungina khongthang si pekhatmani Planning Department ki makhada lupa lakh kun trama di local area development fund ki lupa lakh kun puna lupa lakh yangkai ki sen phamna park asi semgatpani singsang asibu sports ecotourism park ki thakta pukhatuna park asi ki akoibida potaphamari open gym open stage amadi khutchem gi ising saibi tawara mari tunga structure kaya thamduna miyam pungning sing sinbadana tana usara kya su singsang sida leptana thaba gi tapak pekhali mang hai singkhong da ring road semna basingi na pom gi fazaba saktam sing miyam da mayek singna uhon mangamna ba akoi bida leiriba miyam khusamna duna singsang asibu masak thokna bokna mina saki tourism industry mai pak laba matam da state asigi setmilon da chawna awon ba purakadabana langthabal kendra gi maphang kya da pak semgatpigi manungsana khongthang silokhatpani naran kunjin da leiba haibok singsang asi Thadana kendra sigi manungsana singjin da lairiba purai romba singsu ecotourism park ki thakta semgatuna miyamna khusinakre Lilong Konung Park Manipur University North Block Park semgatpadanatana puari ki sagunaduna laklaba laisang hidens asisu
Indo Myanmar lambi sema loibaga ningthina semjinduna miyamna khusinagani haina sumangna phongdokhi marathana class 10 tamliba mahairoi singi khudong chaba mata thamjage madudi exam ama crack tawba haibisi hokiba past exam papers sing analysis tawba nainaba yamna important oi duna vectorial tutorial gi math science amasum social science ki maroiba HSLC gi exam da hangiba sei taragi mamangi question sing solve tawduna nainaraduna phongba lyric sing loinana makoina piba suggestion sing asi adugo handa english sing ani kunga nethugi HSLC exam da hankiba question sing aduga kayam yamna matching oikibagi amasum kayam yamna sanabagi haibadu mayamgi mafamda thamjage mathematics da 80 mark ki manuna 77 mark sanaki masi 96% di sanare habani loinana social science da 80 mark ki manungda 61 mark sanaki masi 76% sanare haibani science da 80 mark ki manungda 44 mark sanaki masi 55% sanaki haibani loinana vector a series ki 2022 HSLC handak hangkiba question sing adugi solution yawba booklet sing adusu phangbiragani loinana class 10 gi second foundation course ki vector tutorials kwa kaithil akham lekai da laklibo august tang tara english sing ani kungani thuidigi hauzaragani amasum limited seat oigani satra kunga manga khatang laujagani so haire dugu ma'am akupa morol gi dam screen da pizariba phone number asida contact tabiyo dugu ma'am na hena khudong sanaba videos ki description na sumuhi contact details ma'am hapsaramge athubu matamda khudong saba silobiyu contact tabiyo makasa trak point to papaon manipur gi gel homi furup sing wakholon manadragadi kaidonungda manipur sokhat pangamloi somendro Manipur Yelhomi when a laminary Tongan ba Zati Purup Singasi Gimarata Amagama Wakalon Manadragadi, Kaidonung the Manipur Sokatpangamloi Haina Indigenous People Association of Kanglepa, Ipaki President, Kies Hay Sumendrona Fundokre, Wapamasingasi Ipak Sinduna Manipur Press Kapta Pangtoki International Day of World Indigenous Peoples Kithoramda, Kies Hay Sumendrona Fundokibene, Tauramaduda, ZCILPS ki founder convener Sapamza Zadumani. UCM gi President Jai Chandra Konthokjam yauna Tonganba CSO singi lusing basing yauna President member oni sergaki Thauramadu ipaki President Somendro na makhatana hai Yellow mi kudimak amana mabu thazana duna puna sakot lambi da sangsin batangai fadi Manipur satna riba ILP AS ki niti niyam sing sumna tawa mathatai pass pai duna sanglakiwa mitop singbu tangai fadana renew to honana ba khongthang lenga na lokhat piu Matam sana renew taudragadi jail thamba yauna akan maserak pigani habu wapum kya lengang na miyam da lokthokpiu asigumba section tharang sing asi matang mafam sana tahodragadi hena khudong thibo rakhani ira masida paliba lengas na akan mamiyeng sangduna yelhomi singi interest ta thabuk tawbiu aman amabu thajana ba lairak ta maramna economic blockade tawduna miyam bu kham thengna awaba nangan kibani lenga ki matak demand tan badi akai laite dubu demand phangna bani haiduna miyam da awa boigeta bu khongjangdi amu hana tawi da phai haibu wafum su ipa ki president yes hai sumendro na phungduki makasa tarak poina to papa mana MPCC na sinduna quit india movement haudoki bagi thoram pangtokre demand ama phangna bu hona bada non violence pu khulai hensi ibobi Karigumba dimana ma phangna ba hona ba non violence na khulai hensi aningba pam ma phangna ba lengang ta taksin badi kari su kai de du taksili ba apam badu phangna ba gidamak ban blockade to bigano kan thauraba british ki makhutagi india na ning tamangam ki basi non violence ki mating ni haina hanagi minister oibo bina phungdokre wafa masinga si imphal gi bt rota leba congress bona pangthokpa marfu suba Barat hadu andalon quit India movement gi marfu suba ningsing tharonga mari leinana hanagi minister ibo bina phungdokhibani ngasigi thauram aduga mari leinana CLP gi leader oibo bina British ki sasan makhara matam sangna lairuraba matungda Congress ki leader Mahatma Gandhi yauna santi oina hingsa yaudana ngasigi numit asida Barat gi British sing barat hadokna sakhragani haina warep lokhiba numit amani Barat nikha tamna bo hona bada laukiba thodang singa doi koina ningsing bamadi asabo thodang laukiba singi mapamda ikai khomna bot pane layo khraba lusingba singna pamlamba santi leiba khena pa leitaba barat ram ohenba haibado phangana na ba koi punamang na hona mina saiki MPCC na sinduna pangthokiba thoramadda CLP gi leader oibo bi Congress working committee gi member ke khangam MLA sing ex MLA sing party gi thaupu bu sing mari tungan bu CL gi member kya soryaki
Quit India Movement Mangzil Thana Saruk Yakiba Lusing Singing Mapamda Laisu Katun Ikaikuna Botki Tauramadugi Matangda MPCC gi President K Mega Sandran Hai Kumza English Mosama Panifugani August Mapanda Bombay the Funky Indian National Congress Committee gi Mipamna Party Lusing Bushing British ki Loiramasi Barat Thadu Uhain Wareb Lokiban Medaduni AICC Hibisi British Pu Tantuk Naba Asabu Movement Sidiki Hokipani Matamadugi Warebaduda Barataleba Zati Kutimagna Amatuina Punsilaka Ninkatamna Buhona Kibida Lokiba Taudangado now home and Ningshingali Hausi Barana Ninkatambi Sahi Hundraga Manga Surakpagi Palan Tauribasi Matamadugi AICC na Lokibu Wareb Quit India Movement na Asobo Kudolamane Matamadugi Lusing Miki Tona Matamadugi Kongtanga Dugi Dama Aikoina Saktok Say Haikenasu Paus na Fundorakli Atopa Pawamana Aran Mamon Manipur Mitop Sangsilapati Lamdam Sik Yellow Missingi Demography the Akan Masai Puma Pire Demography Imbalance Togale Kokomi UNC Manipur Yumlo Narib Lebak Singing Aran Mona Mitop Sing Sangsilapana Maramoiduna Lamdamasig Yellow Missing Demography the Akan Masai Puma Piduna Demography Imbalance Togalemadi Masigi Ruinana Problem Kia Matang Toglagre Haiduna Kokomi Amadi UNC Napuna Manipura NRC Update Taunaba Manipur State Population Commission Lingbaga Loinana Unrecognized Balancing recognized Tauduna Balang Tabak Pakat Piu Haina Coordinators Kokomi the United Naga Council UNC na Press Tulapa Siolaman Fondurakli Masak the Pankribe Hiram Singasi Tabuena Pangtuna Pagitamata Haukibazun Amarit Manipur Minister Memorandum Amas Kokomi Medi UNC na Pishin Gradi Loinana Makata Abada India Gi Union Home Minister Amadi Prime Minister Sujun Tarada Memorandum Amamam Thaduna Mataki Wopam Singasi Khan Kradi Koko Mema the UNC gi demand Singasi Ikai Kumnabiba Oina Handak Funky Patarani to Suba Manipur Assembly gi Nungzumi Pam Loiban Min August Mangada Tangwaban Kendri MLA case Zoikisana Population Commission Lingna Bamadi NRC update Tahona Pukalakiba Private member calling attention motion bu House ki member Kudimagna Yetna Balaitana passed Tauduna Manipur State Population Commission Amadi NRC introduced Tauduna enforced the Honana Boreb Loki Bagidama Koko member UNC na Taraniti Suba Manipur Legislative Assembly ki member Kudimapu Tagarpa Directly Atop Pawmana NACN Kiamadi Ulfa Aina Indian Army ki Kiamama Tuakre Arunachal Pradesh ki Nampong Khulgi lam handak nauna sadun leiriba Indian Army ki kema mangsi August 7 ayuk pung 3 taba matamda Nagaland gi larhulup ama oiriba NSN ki amasum Assam gi larhulup ama oiriba Olfai go apunba lanmi marfrumna landaduna thuai kradi Pausisna phangma pawgi source ma gi matungina NSN ki amadi Olfai gi apunba lanmi marfrumna rocket launcher lethot bomb amadi Automatic assault rifle sing season aduna akan mamong the Indian Army ki kema du landaki landa du the Indian Army ki maikaida siana kya tholambi ya hari paushin hai Arunachal Pradesh ki Salang district headquarter ki ambulance anina bar lanmi ki siana amadia so apan nanglaba personal sing hondokpi ki thabak sataki loinana ulpa ai gi lanmi ama thawdo du da mabukta nongmai maruna Kietuna sat kibitaki khara soki asokpa do hausi yamna luwa phiba moidi haina pausina suma khatari makasa tarak poina to papa mana Jiribam da Kangleipak Bamboo Enterprises ki office hangdokre Jiribam district ki manung sanna Latingkhal part 2 da ngarang Kangleipak Bamboo Enterprises ki office hongna bi matungin hangdokre office hangdokpa ki thoramadu Manipur Building and Others Construction Workers Welfare Board ki chairman ke Sarat Kumar hai Manipur gi setmilo na madi Jiribam sakot khongjel da Kangleipak Bamboo Enterprises na sauna mateng piragani Latingkhal asi wayam ho maphamni yomthong khuding da sijinariba agarbati industry ama thamba sina nupa amadi nupi sinda thabak kya piragani loinana miyamna su angama mateng pangduna hena sakhotnaba punna hotna minasi haina sumangna phongdoki makhasa tharak poina kangla pawdu gi atin ma pawmuna MGNRGA gi pukri Masagi Palm ki pukri onthokre MGNREGA gi makhada kiam gai Muslim Arabti da laikai miyam gi ni haiduna pukri tawraga sial kai ba loiraga miwe mana Masagi Palm ki pukri onthokre miyamna
ising darkar oirakpada laurunaba haibada pukri asi isana tawjabani Zilla Parishad Madi Pradhan Mari Lena de Herakli and the Indigenous Manipuri Muslim Development Organization of Fundurakli Organization Asina Tizin Mother English singing a Kungamatoy Kungani Togi work program the Yauduna Ward number 2 Kyamge Muslim Agar Party the Pukri Sitokibini Adubu Palm M. de Rias Khan Asina Ranai Untolamani Taudo Sigi Matana Makata Tizin Mother Kyamge Muslim Arabtigi Pradhan MD Saphau Unabadam Hakti Karisu Kang de Herakre Pukri Zilla Parishad ODB Delela Begam gi Manau Nupaga Zilla Parishad ki nominee na Saburamle Mana housing loan gi Lupala Contras Loktulamle Housing loan gi Senpam Kya Kairau the Late Muika Hapsin Nuna Laktulamle Waiting Sit Nipan Senpam to Sang Sadana Lupala Maudraga Mga Laktulamle Job card ki list the Yaudaba Mayum Hong Kraba Mayum Pan Krabasing Ming Hapsin Dunamia Sunny Henry Sales Ahimanga Sumna AMD Rihamuddin Elias AMD Rustamna Pradhan Upapradhan Amadi members in the Laktuna Ragalamde Miyangi Saktung Matliving Minister RD Amadi PR Minister Yengsin Biduna Lana Sil Laktokraba DDO Pansat Secretary Yauna Makoi Matakta Disciplinary Action Lokat Piu Heidi Hensu Paus Makatana Fundurakli Makasa Tarak Point ngasi state siguriba COVID-19 update mayamna thamjage ngasi goriba positivity rate 6.8% ni haibadi ngasi nauna mi kuntraga mathoi nauna positive oiba thengnare mi amata lekhitabagi claim lakte apun boina test tokiba mi masingna samri ga yangkhai ke taruni ngasi nauna COVID-19 positive oirakraba mi kuntraga mathoi si Bisnupur digi ani Chusampur digi nipan Imphal East digi manga Imphal West digi tarer Kaksing digi ama Kangpokpi digi ama Ferzol digi ama Thaubalam Urkul the Ahumni Hinasu report already. Lushilakura Panam Pauxi the Gitopa Powman, ADC Bill Ningdol, pomnaringai cheirakta Kuki Tonganba State pinaba Prime Minister Memorandum Piduna Taxin Craig. KSDC na demand to riba Tongan Kuki State Kimef. Manipur Manu the Langa ani labor manba bill ni hide ADC Bill 2021 Ningdol pomnaringai cheirakta Kuki Kakiweba Kuki State Same number Kuki State Demand Committee KSDC की मैकेडिक लेवास की प्राइम मिनिस्टर नरेंद्र मोदी दा ये बचिरोल थादना तक्षण खरे KSDC की जनरल सेक्रेटरी के गंगतेन खुयेक पीदुन थाखिबा सेना तरुपानबा मेमोरेंडम अतुदा पल्लिवदि कुकी सिंगी तुंगान स्टेट अमा सेमनबा लाइंगाक तक्षिनदुन लाखिबसि मरम साबमदि मतम सांगना पांगथोक्तना लाखलिब कुकी सिंगना तालिब डिमांड अमने हाकि Seoladuna Makatana Fundokibida, British ki Makada Labor State ama Oidringi Mamana Kuki Singasi Maning Makatana Leraglaba, Purubni, Kumza English Singamasan Taraga Tretagina Taragamapangi, Great Kuki Rising, Oehelakiba, Horakpagi, Matamadudagi Hauna, British ki Sunum Langaki, Mayukta, Ningtam Lanjang, Sangsanki, Ningtambagi Aso Watazaba Magaloinana, Masingyam Lava Kuki Sing in the National Army. INA gi phamkya paiduna kumja English singma samapa nifugum duidegina nifugu mari ta thokiba anisupu malem gi lanjau matamda North Eastern India ra sangsin ki lanjang da mapung fana sarga ki India na ningtamba phanglaba matungda akhanaba political entity khara phangani haibiki thajabaga loinana India gi ningtam khongjang Kuki singni hek ngamliba makhai Sawatki Asumna Indiana Ningtamba Panglaba Matunda Kuki Gitongan district same number demand to Laki Adubo Anova India sit Kuki sing district key concept to Hong Dopa Loinana Kuki sing Gitongan state ama same number Wakalon Laki Kumza English Singamasamapan Nifuga Taruk the same Kiba Kuki National Assembly India KNA na Kumza English Singamasamapan Humfudagi Hona Kuki Miamgi political friend am oina Kuki State Siem na Bukongjung Lamjing Duna Laki Suhaidi. Loinana Matamadugi Prime Minister Jawaharlal Nehru the Memorandum Piduna Kuki State Siem na Takshinki Adubu Labor Activity Democratic over demand sing adu India government PB Duna Laki Masigi Matung Tarak Padadi Kuki Singna State Hutki Damak Taliba Maram Zaba Suma demand sing Pangna Batangai Fadana Kulai Pibigi Kongjung Sanction Bataki Haina Spaushina Makatanas Fundurakli. Lushilak point tentak pa headline sangan thamjage mid udrabasing miyamdagi sothari haiduna tumina lebigino nakhoi gidama social welfare department na thorang kya pekhali dingo lenga ki thabak tobe employee sing angalwadi center amamam yokhat pegi ayaba pikre
ꯔꯥꯏꯝ ꯇ꯭ꯔꯦꯅꯤꯡ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯂꯩꯉꯥꯛꯅ ꯁꯦꯜ ꯄꯨꯊꯣꯛꯀꯅꯤ ꯎꯊꯝ ꯑꯗꯨꯒ ꯃꯌꯥꯝ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯄꯥꯎꯁ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯤ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯒꯤ ꯊꯝꯖꯔꯤ ꯑꯦꯟ ꯊꯦꯡꯛ ꯌꯨ